Ngasigi aigi insang mathendi mayam kaino monchau bine yelang siawi yelung galum siawi cengkuk mana siawi sigi mayam ya je khamen sima sa si thae bana aduga hawai thak maru sine alu angan ma jisu smaina ahum jidang thaksage aduga sigi nga si thaga thongjarake aidi sigi insang ji amaine yam hawi aduga soigum jime iron jarake aduga maya isa sing sana ka hongo wiro sana ka hongo wiro on haibado ngasi di sana ka hongo je sana sine adai sei maro pa muro te ko umuro ka ngasi di mai ta handoi ni thaka doi ni aduga sigi soya bori je si thaga thongjarake si soya bori si tingni yuji si thaga thongjarake maya video se nungai ni yengbiu sak thong ba hokjarage na uyan thangkatle uyan ji sare thau haijarage thau yang ngau ro tang chmai na nga nam na badang ngau gan maru je soido ge sigi na pak pi sine ti lok su ngau ni aduga chanam ju ngau ni kitang sema angang ngai na mon jaw bi ga dagi jingkuk mana je manang kalli ga khotli ga tawe ba aduna na pak pi karam ju ngau ni chanam ju ngau ni ti lok ju ngau ni thau mulle aduna ji maroi thagarage si maroi na pak pi ni sina si hana hapke sina tilau khara ma sumana hapjarage chanang khara ma thagarage jengkuk mana sumai thong je chanang kitang hapke ko sumana chanang kitang ma thagarage yam thau Seda zira ga padigo mo ga takko se khara ma hapjan jarage sumaina adagi sing kitang ga mangau wo sida dum hapjalage ai sing makup se morok makup khara ma hapage adum ngau ri ngai sida hapawge ma sing su hapawge sumaina pula hapka da bang gai je morok ma chu marung rang gai ga sumaina tang okhai rage ai nga je sumaina maru man tho ga chama ga thamjare ngari ji su chama ga thamjabane ngari ji su sumaina macha ahum jing tha kan adagi si nga je aina cham tho ga ngasai na maru man tho thamme rong macha ne si tha kan ne sumaina ngakang si ngau gan thau ga sumaina se ngakang sumaina ngau ga da nga je anta thau ji yam di nga se aina minute among tang sumaina ngau re adu ai khamera simba thakchan jarage sumaina khamera simba macha je na jane sigi khamera simba macha je si thakchan jarage sumaina siga ngak tang among jage na khamera simba macha je ha pa sumaina tang makha khanen je hau bia da ni na nap phin sẽ hoài thẳng vào juga lùi juga hấp rất là ông tăng xoài nó mắc khăn nào ông tăng xoài này hoài thẳng vào lùi nó mắc khao ông thằng ngân được somda hoài thẳng vào lùi hấp rất là ngâu gì đấy sẽ irom mà hi hấp rất là cái irom mà somda sôi bùng irom mà somda phật là mà hi kita làm hấp cái sôi bùng gì alu jiga soibum je aina freeze da kui na hap tham bada toy rahang de kitang ma su je ngak tak an taw wan si som da photo ge kala si ma ha ta le lo re si ma kong phum jang re si minute ani ung thare aina hoi thak lo je hap chal ga sma na tham je ngau ri je do si aina si khok na hap chal la ni mon jaw bi kai ka maya maya mana ma sing sigi mana ma sing je hap chal lage mon jaw bi ga sing ko nau maya maya je ye lam ju yawi yin bai rum ju yawi hap chang hal asik di khare am thong ai di sum ba cha ni si makana undang onto age smaina hap chan ni bagi
ꯃꯈꯥꯗ ꯑꯩꯁꯦ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯑꯣꯟꯈꯠꯍꯟꯒꯗꯕꯅꯤ ꯃꯤꯅꯤꯠ 3-4 ꯉꯧꯔꯦ ꯌꯥꯝ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯌꯥꯝꯅ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯑꯩ ꯏꯟꯁꯥꯡꯁꯦ ꯃꯍꯤ ꯍꯥꯞꯆꯟꯖꯔꯒꯦ ꯉꯧꯕ ꯂꯣꯏꯔꯦ ꯃꯍꯤ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯔꯒ ꯑꯣꯠꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯁꯧꯍꯜꯂꯒꯦ ꯃꯍꯤ ꯍꯥꯞꯆꯟꯈꯤꯕꯗꯒꯤ ꯁꯧꯔꯦ ꯑꯩꯁꯦ ꯍꯩꯔꯤꯕꯣꯞ ꯈꯤꯇ ꯊꯥꯛꯆꯟꯖꯒꯦ ꯍꯩꯔꯤꯕꯣꯞꯇꯣ ꯊꯥꯛꯄ ꯀꯥꯎꯍꯧꯋꯦ ꯉꯁꯥꯏ ꯌꯥꯅꯤ ꯃꯥꯅ ꯃꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯗꯣꯏꯅꯤ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯑꯣꯟꯊꯣꯛꯑꯦ ꯁꯧꯍꯟꯈꯤꯅꯤ ꯉꯥꯏꯍꯥꯛ ꯏꯟꯁꯥꯡꯁꯦ ꯃꯨꯟꯓꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯨꯝ ꯊꯥꯛꯆꯟꯖꯔꯒꯦ ꯐꯗꯤꯒꯣꯝ ꯈꯤꯇꯪ ꯊꯥꯛꯆꯜꯂꯛꯀꯦ ꯐꯗꯤꯒꯣꯝ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯉꯟꯅ ꯊꯥꯛꯆꯜꯂꯒꯦ ꯏꯟꯁꯥꯡꯁꯦ ꯊꯥꯡꯊꯔꯅꯕ ꯁꯤ ꯐꯗꯤꯒꯣꯝꯁꯦ ꯊꯥꯛꯆꯜꯂꯒ ꯊꯥꯡꯊꯔꯒꯦ ꯁꯨꯃꯥꯏꯅ ꯃꯩ ꯃꯨꯊꯠꯂꯒꯦ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯒꯦ ꯆꯅꯥ ꯀꯥꯡꯍꯧ ꯉꯧꯅꯕ ꯊꯥꯡꯒꯠꯂꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯀꯥꯡꯍꯧꯒꯤ ꯊꯥꯎ ꯍꯩꯔꯒꯦ ꯑꯗꯣ ꯈꯔ ꯌꯥꯝꯕꯅꯤꯅ ꯊꯥꯎꯁꯦ ꯌꯥꯝꯗꯤ ꯍꯩꯔꯣꯏꯗ ꯁꯨꯃꯥꯏꯅ ꯈꯔꯗꯤ ꯍꯩꯔꯒꯦ ꯊꯥꯎ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕ ꯉꯧꯕ ꯍꯧꯔꯒꯦ ꯁꯦ ꯇꯦꯖꯄꯥꯠ ꯊꯥꯗꯔꯒꯦ ꯑꯗꯩ ꯑꯩꯅ ꯉꯁꯥꯏꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯒꯤ ꯃꯈꯣꯛꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯣꯏꯗꯣꯛꯑꯦꯕ ꯑꯗꯨꯒ ꯊꯥꯎ ꯉꯧꯅꯩꯌꯦꯕ ꯁꯤꯒꯤ ꯃꯈꯣꯛꯁꯦ ꯁꯤꯒ ꯐꯗꯤꯒꯣꯝ ꯃꯈꯣꯛꯀ ꯐꯗꯤꯒꯣꯝ ꯃꯈꯣꯛꯀꯁꯦ ꯍꯥꯟꯅ ꯍꯥꯞꯀꯦ ꯑꯗꯨꯒ ꯁꯦ ꯇꯤꯜꯍꯧꯁꯦ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯌꯥꯝ ꯀꯥꯃꯜꯂꯗꯤ ꯑꯩꯗꯤ ꯍꯥꯎꯇꯦ ꯑꯗꯨꯝ ꯉꯧꯔꯤꯉꯩꯗ ꯁꯤ ꯃꯨꯟꯗꯣꯏꯅꯤ ꯆꯅꯝꯗꯤ ꯍꯥꯞꯆꯜꯂꯒꯦ ꯁꯨꯃꯥꯏꯅ ꯆꯅꯥ ꯀꯥꯡꯍꯧꯒꯨꯝꯕꯁꯤꯗꯤ ꯆꯅꯝꯒꯨꯝꯕ ꯁꯤꯡꯒꯨꯝꯕ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯄ ꯑꯗꯨꯅ ꯍꯥꯎꯋꯦ ꯑꯗꯩ ꯁꯤꯒꯤ ꯑꯩꯒꯤ ꯖꯤꯔꯥꯒ ꯐꯗꯤꯒꯣꯝ ꯃꯔꯨꯒ ꯁꯨꯕꯁꯤ ꯈꯔ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯒꯤ ꯁꯤ ꯁꯤꯡ ꯑꯀꯪꯕꯅꯤꯁꯦ ꯁꯤꯡ ꯑꯀꯪꯕꯁꯤꯗꯤ ꯆꯅꯥ ꯀꯥꯡꯍꯧꯅꯤꯅ ꯈꯔ ꯌꯥꯝ ꯊꯥꯛꯑꯅꯤ ꯁꯤꯡꯁꯦ ꯀꯥꯡꯍꯧꯗꯗꯤ ꯍꯥꯎꯋꯦ ꯌꯥꯝ ꯑꯗꯒꯤ ꯃꯆꯨꯁꯤꯁꯨ ꯊꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯃꯆꯨꯁꯤꯁꯨ ꯈꯔ ꯑꯗꯨꯝ ꯊꯥꯛꯑꯅꯤ ꯑꯗꯒꯤ ꯃꯣꯔꯣꯛꯁꯦ ꯍꯣꯔꯦꯟ ꯎ ꯃꯣꯔꯣꯛ ꯊꯥꯛꯀꯗꯕꯅꯤꯅ ꯁꯤꯃꯇꯪ ꯊꯥꯛꯑ ꯇꯣꯛꯑꯒꯦ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯒꯦ ꯁꯦ ꯉꯥꯔꯤꯁꯦ ꯌꯥꯝꯗꯅꯅꯦ ꯏꯟꯁꯥꯡ ꯍꯥꯏꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅꯦ ꯃꯍꯥꯎ ꯀꯜꯍꯟꯒꯦ ꯍꯥꯏꯔꯗꯤ ꯀꯥꯡꯍꯧꯁꯤꯁꯨ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯛꯆꯜꯂꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯊꯥꯛꯆꯟꯖꯒꯦ ꯁꯤ ꯃꯍꯤ ꯍꯥꯞꯆꯜꯂ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯀꯥꯡꯍꯧꯁꯦ ꯉꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁꯣꯌꯥ ꯕꯣꯔꯤꯁꯦ ꯁꯤ ꯍꯥꯟꯅ ꯉꯧꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯃꯍꯤ ꯍꯩꯖꯤꯜꯂꯅꯤ ꯈꯔ ꯁꯣꯌꯥ ꯕꯣꯔꯤꯁꯤ ꯅꯝꯅꯕ ꯁꯨꯃꯥꯏꯅ ꯈꯔ ꯌꯥꯝ ꯍꯩꯔꯅꯤ ꯑꯗꯨꯒ ꯁꯤ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯕ ꯂꯣꯟꯈꯤꯅꯤ ꯁꯨꯃꯥꯏꯅ ꯍꯣꯔꯦꯟ ꯁꯣꯌꯥ ꯕꯣꯔꯤꯁꯤꯗ ꯆꯪꯅꯅꯕ ꯁꯨꯃꯥꯏꯅ ꯊꯨꯝ ꯈꯔ ꯊꯥꯛꯆꯜꯂꯅꯤ ꯁꯤ ꯃꯍꯤꯁꯤ ꯁꯧꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯣꯌꯥ ꯕꯣꯔꯤꯁꯤꯁꯦ ꯁꯤ ꯍꯥꯞꯆꯜꯂꯒꯦ ꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯉꯧꯊꯣꯛꯅꯗ꯭ꯔꯗꯤ ꯁꯩꯁꯤꯗ ꯍꯣꯔꯦꯟ ꯄꯨꯂꯞ ꯍꯥꯞꯆꯟꯃꯤꯟꯅꯔꯗꯤ ꯆꯅꯥꯒ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯕ ꯋꯥꯠꯀꯅꯦꯅ ꯁꯤ ꯍꯥꯟꯅ ꯉꯥꯏꯍꯥꯛꯇꯪ ꯉꯧꯖꯔꯒꯦ ꯑꯗꯨꯒ ꯆꯅꯥ ꯑꯃꯨꯛ ꯍꯥꯞꯀꯦ ꯆꯅꯥꯗꯤ ꯌꯥꯝ ꯊꯨꯅ ꯃꯨꯟꯒꯅꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯅꯅꯕ ꯁꯨꯃꯥꯏꯅ ꯍꯦꯛ ꯉꯧꯋꯦ ꯑꯩꯗꯤ ꯁꯤꯅ ꯑꯩꯒꯤ ꯈꯨꯊꯣꯡꯅꯦ ꯑꯗꯨ ꯇꯥꯔꯦ
ꯁꯤ ꯉꯥꯏꯍꯥꯛ ꯉꯧꯖꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯈꯜ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯑꯒ ꯆꯅꯥꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯍꯧꯖꯤꯛ ꯁꯤ ꯍꯧꯖꯤꯛ ꯁꯣꯌꯥ ꯕꯣꯔꯤꯁꯤꯗ ꯊꯨꯝ ꯃꯣꯔꯣꯛ ꯆꯪꯉꯝꯃꯅꯤ ꯁꯤ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯕꯅꯤꯅ ꯆꯅꯥꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯁꯨꯃꯥꯏꯅ ꯆꯅꯥꯒꯁꯨ ꯉꯥꯏꯍꯥꯛ ꯉꯧꯈꯤꯗꯣꯏꯅꯤꯅꯕ ꯃꯨꯟꯗꯤ ꯃꯨꯟꯒꯅꯤ ꯆꯅꯥꯁꯦ ꯌꯥꯝ ꯑꯃꯨꯛꯇꯪ ꯑꯣꯠꯀꯦ ꯀꯪꯗꯤ ꯀꯪꯁꯤꯜꯂꯛꯑꯦ ꯉꯁꯥꯏꯒꯤ ꯁꯣꯌꯥ ꯕꯣꯔꯤꯁꯦ ꯁꯤꯗꯩꯁꯤꯗ ꯆꯣꯠꯈꯤꯕꯗꯣ ꯈꯔ ꯀꯪꯁꯤꯜꯍꯟꯗꯣꯏꯅꯦꯕ ꯑꯁꯤ ꯃꯣꯔꯣꯛꯁꯦ ꯑꯃꯨꯛꯇꯪ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯇꯦꯛꯃꯜꯂꯁꯨ ꯄꯠꯊꯗ꯭ꯔꯁꯨ ꯁꯥꯁꯨ ꯁꯥꯔꯣꯏ ꯍꯥꯎꯁꯨ ꯍꯥꯎꯔꯣꯏ ꯃꯈꯥꯗ ꯑꯃꯨꯛꯇꯪ ꯑꯣꯠꯊꯈ꯭ꯔꯦ ꯑꯁ ꯑꯩꯅ ꯉꯁꯤꯗꯤ ꯃꯩ ꯇꯥꯍꯜꯂꯒꯦ ꯍꯥꯏꯔꯒ ꯎ ꯃꯣꯔꯣꯛ ꯃꯅꯝꯁꯦ ꯀꯥꯡꯍꯧ ꯉꯧꯔꯤꯉꯩꯁꯤꯗ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯈꯔꯁꯨ ꯀꯥꯁꯜꯂꯦ ꯑꯩꯅ ꯊꯥꯎ ꯌꯥꯝꯍꯟꯗꯕꯅꯦ ꯅꯞꯁꯜꯂꯦ ꯀꯥꯕ ꯅꯠꯇꯦ ꯈꯔ ꯅꯞꯁꯜꯂꯦ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯟꯒꯦ ꯌꯥꯝꯗꯕꯤꯗ ꯉꯁꯥꯏꯕꯨꯗꯤ ꯉꯧꯕꯗ ꯊꯥꯈ꯭ꯔꯕꯅꯦꯕ ꯁꯣꯌꯥ ꯕꯣꯔꯤ ꯉꯧꯕꯗ ꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯆꯥꯏꯁꯜꯂꯒꯦ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯊꯥꯡꯊꯔꯛꯑꯅꯤ ꯊꯨꯝꯁꯦ ꯉꯁꯥꯏ ꯈꯔ ꯊꯥꯈ꯭ꯔꯦ ꯑꯗꯨꯅ ꯌꯥꯝꯗꯤ ꯊꯥꯛꯑꯔꯣꯏ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯛꯑꯒꯦ ꯆꯅꯥꯒꯤꯗꯪ ꯍꯥꯏꯇꯥꯔꯦ ꯊꯨꯝ ꯊꯥꯛꯄꯩꯁꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯒꯦ ꯃꯣꯔꯣꯛ ꯃꯅꯝꯁꯤꯗꯤ ꯉꯥꯎꯔꯦ ꯑꯩ ꯁꯤ ꯁꯨꯃꯥꯏꯅ ꯀꯥꯡꯍꯧꯁꯤꯗꯤ ꯒꯔꯝ ꯃꯁꯥꯂꯥꯒꯨꯝꯕ ꯈꯤꯇꯪ ꯊꯥꯛꯄꯁꯦ ꯍꯥꯎꯕꯅꯦ ꯁꯤ ꯈꯤꯇꯪ ꯆꯥꯏꯁꯟꯖꯒꯦ ꯁꯨꯃꯥꯏꯅ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯜꯂꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯦ ꯈꯁꯤ ꯑꯣꯠꯈꯥꯏꯔꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯤꯅꯕ ꯇꯧꯖꯔꯛꯑꯒꯦ ꯆꯥꯛ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯨꯊꯠꯂꯁꯤ ꯆꯥꯛ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡ ꯃꯊꯦꯜꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯆꯥꯅꯦ ꯆꯦꯡꯀꯣꯛ ꯃꯅꯥꯅꯦ ꯃꯟꯊꯥꯎꯅ ꯌꯦꯂꯥꯡ ꯌꯦꯔꯨꯝ ꯀꯩꯔꯨꯝꯒ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯂꯨ ꯃꯆꯥ ꯑꯃꯁꯨ ꯊꯥꯛꯆꯩ ꯍꯋꯥꯏꯊꯔꯥꯛ ꯃꯔꯨ ꯈꯔ ꯇꯧꯔꯒ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯊꯥꯛꯑꯒ ꯊꯣꯡꯖꯔꯦ ꯑꯗꯒꯤ ꯆꯅꯥꯒ ꯁꯣꯌꯥ ꯕꯣꯔꯤꯁꯤꯒꯅꯦ ꯑꯃ ꯀꯥꯡꯍꯧ ꯉꯧꯖꯩ ꯑꯩꯅ ꯁꯣꯌꯥ ꯕꯣꯔꯤꯁꯤ ꯆꯥꯅꯤꯡꯉꯦꯅ ꯆꯅꯥ ꯀꯥꯡꯍꯧꯗ ꯁꯤ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝ ꯑꯃ ꯏꯔꯣꯟꯖꯔꯦ ꯑꯗꯨꯒ ꯂꯁꯛꯎꯁꯥ ꯑꯃ ꯉꯥꯜꯂꯦ ꯑꯩ ꯍꯧꯖꯤꯛ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯁꯤ ꯂꯁꯛꯎꯁꯥ ꯃꯔꯨꯅꯦ ꯑꯩꯅ ꯉꯥꯟꯁꯟꯕꯅꯦ ꯉꯥꯟꯖꯔꯛꯄ ꯎꯏ ꯂꯥꯎꯕ ꯌꯥꯝ ꯍꯥꯎꯔꯦ ꯑꯍꯥꯟꯕꯗ ꯆꯝꯐꯨꯠ ꯆꯥꯈ꯭ꯔ ꯃꯇꯨꯡꯗ ꯁꯤ ꯏꯟꯖꯥꯡꯁꯦ ꯈꯤꯇꯪ ꯑꯃ ꯊꯥꯡꯊꯖꯔꯒꯦ ꯁꯨꯃꯥꯏꯅ ꯊꯝꯖꯔꯒꯦ ꯍꯥꯎꯕ ꯌꯦꯡꯉꯛꯑꯒꯦ ꯑꯗꯨꯒ ꯍꯥꯎꯔꯒ ꯃꯍꯥꯎꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤ ꯈꯣꯡ ꯆꯥꯎꯃꯨꯛꯀꯤꯅ ꯀꯨꯝꯁꯤꯒꯤꯁꯤ ꯑꯍꯥꯟꯕꯅꯤ ꯆꯥꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯊꯪꯗ ꯀꯥꯡꯍꯧꯁꯦ ꯈꯤꯇꯪ ꯌꯦꯡꯖꯔꯛꯀꯦ ꯈꯤꯇꯪ ꯌꯦꯡꯖꯔꯛꯀꯦ ꯀꯥꯡꯍꯧꯁꯦ ꯃꯣꯔꯣꯛ ꯁꯥꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯎ ꯃꯣꯔꯣꯛ ꯑꯅꯤ ꯑꯃꯁꯨ ꯊꯥꯛꯆꯜꯂꯦ ꯃꯣꯔꯣꯛ ꯃꯀꯨꯞꯁꯨ ꯊꯥꯛꯆꯜꯂꯦ ꯑꯇꯦꯛꯄꯁꯨ ꯊꯥꯛꯆꯜꯂꯦ ꯉꯁꯤꯗꯤ ꯃꯩ ꯇꯥꯍꯟꯒꯦꯅ ꯇꯥꯔꯕ ꯌꯦꯡꯒꯦ ꯍꯥꯎꯔꯦ ꯃꯣꯔꯣꯛꯀꯤ ꯍꯨꯞꯆꯟꯕꯗ ꯂꯩꯁꯦ ꯁꯥꯔꯦ ꯃꯦꯝ ꯈꯔꯗꯤ ꯁꯥꯔꯅꯤ ꯃꯁꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯖꯔꯛꯑꯒꯦ hawai còn chỉ rồi một sạp cái chân là càng ngon này này mấy em hao đấy